Manipur ngasi tongan balup singna sinduna tara mangarak suba anti-repression day pangthokre ningsing bayabadi English ingani ga marigi July tara ga mangada Manipur gi ima tara ga ni thoina Assam Rifles ki headquarters oramba Imphal gi Kangla Fort mamangda thangjam manorama gi mihat ke mayukta fi thongdaba akanba khongjang ama changchinki loinana maira pabi lusing bisingi liching makhada miyamna Manipura Armed Forces Special Power Act ASPA 1958 makata na thamba yaroi habigi khongjang chathaki tungda center na Greater Imphal gi manung chanba Assembly Constituency taretagi ASPA lauthoki loinana Kangla Fort Manipur gi miyamda kusinaki English ingani ga mari gi July tara amasung tara mathogi lonaba numidangda Manorama tara taret suba Assam Rifles na masagi mayumdagi faraga pukraba matungda mathangi numit ki ayuk anganbada ngarian singkhongda achiba haksang oina fangkhibani COVID pandemic na maram oiduna handak chahi asigi oinadi anti-repression day gi thoram protocol sing ngaktuna pikna pangthoknaki mapung oiba thoram adu apunba Manipur kanba imalub amkilna sinduna Imphal gi kwakaithil da leiba Human Rights Alert SR gi conference hall da pangthokhi Thoram adugi manung chana ima tarani thoi The Spirit of Defiance and mingthon ba short video amagi ahan ba episode su release tauki nakalam romda hoji COVID-19 na naduna leiribi miyam gi luchingbi ima Ramani amasung ima momon athuba matamda haksang phagalakna basu observation committee anti-repression day na thoni jabaka loinana Manipur gi matik mathauna leibi ima punamak na de yektana hakchang fana leibu oisnu hairi Senapati Police Station gi officer in charge na luchingba team amana ngarang National Highway 2 gi paring leiba Hanbung taxation area dagi aineya da lupa crore kuntrarom gi oiba ice drug amasung lupa lagyang khairom gi oiba WY tablet sing phagat pangamkre hari ba drug sing asi Senapati Police Station gi additional SP na luchingba OC SI rangdo amadi Women Police Station gi personnel ani yawba team amana ngarang numidang pungni palom taba matamda fagat pangamkhibani drug sing adu truck registration number WB65B9503 da haptuna Dimapur tamna lakpada intercept tawkhibani haina police ki paw amana hairi truck adugi driver MD Azad Khan chahi kungamathoi apokpa MD Oli Lilong usoi pokpi Thobal district tagini hairi Chief Minister N Birena ngasi Facebook post amada yamlaba drug sing adu fagat pangam khibagi damak Senapati Police Station gi timbu thagatpa fongdokre Petrol, diesel, cooking gas, amasung tongan ba nomada changdraba yadraba polam singi mamal lepalaitana nomanongbagi hangalakpagi mayokta ngasi Manipur Pradesh Youth Congress Committee MPYCC na Imphal gi Uripok Oil Pump mamangda khongjang chathakre MPYCC gi President Mahananda Singh liching makhada MPYCC na City District Youth Congress Committee ka khusamna duna sathakiba khongjang atuda pochagi mamal kai henna hangalakpana maram oiduna fibam thina sokhalaba maru oina lairaba amadi longmi miyam gi khanduna BJP lengakna khudakta response pigadabani haina dabi tauki City District ki President Tonton Iromna miyam gi awaba si kokhananaba BJP lengakna khudakta khongthang lokhakadabani haiki khongjang aduda State PYC gi General Secretary P Bankim Chandra Maitai State Secretary Avinash Naurem amasung usam manglemsu sarugyaki no gi asina hengalapa na hengalapa mai mai chana taba patient final taba chana thanu na taba mai wara matam sida petrol diesel atai polam sing moi tangkhala ni atai polam sing loi tangkhale pasina